Irang loisinaba honabada mapan laibaki khut sangbinaba taksinba hauray MP Bimol Akoizam pawasi pandam pawsedagi laukhatjabane Manipur da thogliba sahi ani farakadawraba irang asi BJP gi laingak asina loisinba ngamdrabanina irang asi loisinaba honabada matiang pibinaba mapan laibak singgi embassy sing MP sing achauba company sing unaduna mahaki maikaidagi taksinba haure haina MP Angomsa Bimol Akoizam na phongdokre Sugnu Kendra gi MLA ke Ranjit Yauna ngarang wangu ahalup relief camp da laiba inmate singa unaduna awada pa yangsin bagi khongsat MP Angomsa Bimol Akoizam na mathaki wafam asi phongdokladuna mahak na hai irang asi loisina bohona bada Congress party na choba thaudang lawga nei irang asi na maram oiduna lanjena duna relief camp sing da lairiba inmate singi damak relief camp sing da tongan ba committee ama semduna field work chat pa hore inmate sing na thengnari ba khudong sa da ba sing laihandana ba thabak laukhat pina ba State amadi center laingak ta haijagane masida tabidaba tarabade mapan laibak singi mari lainaba singda haijagani hainasu mahakna phongdokhe MLA ke Ranjit na phongdokhibada me ahumdagi kukiga mitaiga tainaba mafam singda hanaba haurakpa matamda paliba laingak sina irang laksinaba matam sana thabak laukhat howdabadagi ngasigi phiba masi yaurakibane mamang sahigi me kunipanda wangu sugnu amadi tangjangi mafam singda kuki amadi mitai anigi marakta akan balan sathaba matam maduda Miyoi kun mangagi punsi kan kibado ay hang ni haiba wafam thamladuna. Kendra gi MLA sing na masa-masagi kendra gi miyam adugi punsi kan na bahona rabadi. Thogli bairang asi makata na sangtharam da basu yai hai na suphongdo kheng. Terrorism thengna na ba athubada National Counter Terrorism Policy hogdok laga nei Amit Shah. Pawasi pandam pawse dagi laukhat sabane. Karamba matamda karamba mafamda terrorist attack amadi. Conspiracy gi thawong satharakadagi haiba tambangam da ba phibam amada hauzik lairi haina. Union Home Minister Amit Shah na phongdokhibaga loinana terrorism thengnabada security agency sing na punna afaba technology sisinaduna punna thengnaminaba mathau tai terrorism thengnanaba athubada National Counter Terrorism Policy hogdoklagani haikhre National Investigation Agency NIA na sinduna laibak asigi state kunmathoi gi DGP singi oiba numit nini pangthokadaba Anti-Terror Conference 2024 ama Ngarang New Delhi da Union Home Minister Amit Shah na hogdokladuna Amit Shah na hai karamba mafam matamda terrorist ki attack amade lautuna bagi thawong sing chatharakani haiba tambangam da ba phibamda hauzik laire maram asina terrorism thengnana ba security agency sing punna khusamnana matam ga suna ba khulai singa loinana thengnami na ba darkar oi asigumba terrorism ki thawong sing aikhoina sapsana mayong na gi hairavade naha oiriba amade nakha thaba officer sing da khwaidagi nauba technology ki khulai sing sinavaga loinana Makoibu ningthina train tauba mathau tai haina conference aduda saruk yakhiba DGP singda mahangna pautak piraduna athuba matamda training pibagi thabak laukhatna basu khangan kheng terrorism thengnana ba lainga ki khongthang ama oina tha amagi manungda Ministry of Home Affairs MHA na National Counter Terrorism Policy and Strategy hogdoklagani haina su Union Home Minister Amit Shah na mifam aduda laukthokhe Prime Minister Narendra Modi gi Zero Tolerance Policy toward Terrorism wafam thamladuna Amit Shah na hai asidi policy asi malem gi laibak khudimang na singthana rakle amade policy asi mang na laibak amagi mapanggal kanba ecosystem ama sagat pangamna bagi lambi ama oirakle Amit Shah na makha taraduna hai laibak asi na ningkha tamkhiba chahi humbudraga manga mapung phakre ngasi fawbada internal security ngakna bohonabada amade laibak asigi ngamkhai ngakna bohonabada police personnel lising kuntraga taruk Chamri ga humpuganipan mathauda thawai thakre makoi gi damak ngasi ai hakna makoi bu ikai khumna bu uningi amade makoi gi imung manung sing busu laibak asigi yanglaga thagat pa phongdok le kumjali singani taraga marida Narendra Modi na laibak asigi prime minister oirakpadagi terrorism thengnana ba chapchana thabak laukhatuna lakle terrorism maru phangna muthat pai basi laingak asigi lengdraba pandam ne law and order ngak pai basi state ki mathau ne center na mateng pangba khakta ne adubu hauki ba sahi tara asida Awang nongpok lamdam amadi Jammu and Kashmir da lairamba lal haubagi irang singthaningai oiba phibam da laksun bangam lehai na su Amit Shah na phongdokhe Center Government ki Anti-Terror Probe Agency ama oiriba National Investigation Agency NIA na Unlawful Activities Prevention Act UAPA gi makada terror case chatruka kuntraga nithoi register tawbagi manungda case chamri ga marfudraga nipan gi charge sheet thangat khre amade case asida chenaba miyoi chada marfudraga mangana Phadok pikre haiba wafam thambaga loinana Union Home Minister Amit Shah na darkar oirabadi UAPA matam sana sizinanaba conference aduda saruk yakhiba DGP singda pautak pikhe lainga ki thabak laubaga mari lainana semkhiba chana kanglon
semdok semjin tauba yaroi Supreme Court. Pau asi Kangleipak Maira Pausedagi lokhatchabane. Supreme Court na ngarang laurakpa yamna maruoiba judgment amada laingaki thabak laubaga mari leinana semkhiba chana kanglon adu thabak lauringai manungda semdok semjin tauba amadi hongdokpa yaroi haikhre. Hairiba Supreme Court ki wayel asi India ki Chief Justice D.Y. Chandrachud na luchingkhiba just mangagi panel na pikhiba wayel ne. Wayel adugi matungin na akhanaba ayaba ma mari leinaba singna pidriba phauba laingaki thabak laubagi process marakta hongdok hongjin amadi semdok semjin tauba yaroi haire. Laingang na thabak lauba matamda niyam sumna amadi Constitution ki Article 14 ngak na laugadabani haire.